Lakhipur online puthok saba June gi tang tarani thoi sagol se numit ki Khomjinba Pao tabirase ahan bada maroi Pao Dima asawgi nupi macha Rasmita hojai siki bagi thodokta Haryana dagi mahaki marup ani police na phakre Bharat ke ainga sa loisangna Assam da sabagi chang nemtha kiroi haina chaksilwa pikre Hauki bachayula sigi manungda Manipur da COVID-19 ki case ani thengakre Kasa Ramprasad Purda matai manau khanabagi thodokta Ratan gi nupi Mina sire amasung Falcon 9 rocket ta oxygen leak oi bethangnabadagi Subhanshu Shukla gi International Space Station gi khongsat amukhana jaithokre Haujek mapungoi Pao tabirase ngasi June gi tang 12 Malem singa thungbada World Day Against Child Labor Malem gi oina angang singbo thaumi oina sijinabagi mayokta pangthokpa nabitne International Labour Organization ILO na kumjali singani ga ani dagi haudoki bathorama sigi handaki chahi lisingani ga kunmanga gi thimde chawkhatpadi mayak sengle adubo tawgadaba kaya ama leire aikoi hotnaba kallasi haibasini numidasina malemda leiriba angang singi phangpham thokpa haksing ngak senanaba Makoibu mahi masingi mangal phanghananaba masung makoigi punsida angang singi oiba mawongda hinghananaba aikoi khudingmakna honnaminarasi haire Stay informed with Lakhipuronline. June gi tang taruktagi mafam khangdana mangkibi Assam gi Dima Hasau jila dagi chahi kuntarukta suribi Rasmita hojagi asibakchang Uttarakhand gi Pauri Garhwal jila gi Turel Torbandagi June gi tang tarada phangkhre panbayai Rasmita hojai Delhi da Railway Recruitment Board ki parikha thaba chatkibani Porikha loiraba matung Haryana dagi mahaki marup ani Hemanta Sharma amasung Pankaj Kokar galoinana Uttarakhand gi Rishikesh ta makoi ahum koiba lakhe mahaki marup singna Rasmita Ganga Turel da takhibani haina police ta paudamkhe Uttarakhand police na thodokasigi matangda Hemanta Sharma amasung Pankaj Kokar bu phakre Rasmita gi hakchang postmortem gi damak thakre amasung police na Rasmita gi mobile da WhatsApp ki chat sing kupna yengsili All Dimasa Students Union na thodokasigi matangda mayek sengna thijal hananaba masung mara leiba singbo akan bachairak pinanaba Kendra gi Griha Mantri Amit Shah da memorandum pisinkre Assam gi Mukhyamantri Himanta Biswa Sharma nasu Rasmita gi imung manungda thodokasigi langla langjen puthoknanaba mateng pangani haina thajaba pikre Bharat ki ayinga sa loisangna Assam da sabagi changase numit dini humni nemthaki roi haina cheksilwa pikre Rajya sida sabagi changase lakadoriba numit dini humni asida hanadagi degree Celsius ahum dagina manga phawa hena sagani haina cheksilwa piri masina maram oiraga pikliba angang sing ahal oiraba miyu sing cheksinna laidanaba pautak pikre Rajya gi mahiloisang nasu Rajya sigi sabagi changasi yenglaga ngarang dagi school gi matamda hongdok hongjen tawkre panbayai ngarang silchar amasung thangnaba mafam singda sabagi chang degree Celsius 39 yauki haire Haukiba chaywala sigi manungda Manipur da COVID-19 gi case ani thengnakre COVID-19 positive oraba miyoi ani adu Imphal West da Bharada laiba mahiroi nupi macha ama aduga amana Jumadugi mapuni haire All Assam Manipuri Maira Paibi Apunbalup Ampal ki President Oirambi Ingudam Ongbi Ima Sanathoina manung matam sadana leikidabada Lakhipur Kuno Mairana thamoi sokna awaba phongdokre ngarang Lakhipur Kuno Mairagi thomisingna saruk yaduna Laikhidrabagi thawaina lairamlenda ingna chikna lairunaba minute ani tumina leptuna thonijaki haina Kuno Mairagi Secretary Laisram Ongbi Binodini na khanghalakle Malemgi apunba Maitei Laninglup Mamalgi Luching Purel Sayon Bakhuman gi lamjing lamtak makhada inga thagi tara mangani panba yumsakaisha numita Karbi Anglong Masaloisangi Thomiloi Singna Sinjalang Jaduna Ibutau Chingchel Naral Panganba Amadi Ibendo Thongnang Paitri Lady Laisang Khombigi Khubamda Kumgi Oiba Ibutau Ibendo Anigi Fizol Hongbagalunana Chita Hoba Mioi Kharasu Sari Wasak Pare Hanbagi Thorom Pangthoki Haire Yamna nungai taba thodok amada
Dholai Panibora GP gi manung chanbada Nongchup Bran Prasadpur gi Sitakun Khungangda Matai Manau Khanabagi Thodokta Ratan Kol gi nupi Mina Kol sire Pau gi matungina ngarang ayuk pung tara taba matamda Matai Manau makhoi anigi marakta khana chainabagi thodok thoki Thodok aduda mapuroi Ratan Kolna mahaki nupi Mina Kolbu thangna yanbadagi thodokphamda nupi adu laikhidabani hairi Pau phangladuna Dholai Police Station ki officer in charge Kulendro Hazarina mahaki team galwenana thodokphamda thunglaki amasung Ratan Kolbu Police Station da pukhatki Sonai gi circle officer Maria Tanim amasung Silchar dagi forensic team su thodokphamda thunglaki Mina Kol gi haksang postmortem gi damak Silchar Medical College Hospital da thaki Ratan amasung Mina gi macha ahum laihuri মই around 10:30 মানত এটা ইনফৰমেশ্যন পাইছোঁ দোষী ওলাই ঢলাইৰ পৰা যে আমাৰ ইয়াতে সীতাকুণ্ড বুংগা তাতে ইয়াতে এটা মানে মাৰ্ডাৰ হৈছে বুলি এজন লেডি গৰাকী মাৰ্ডাৰ হৈছে তো ইয়াতে মই স্পটত আহিলোঁ অহাৰ পিছত মই দেখিলোঁ যে উইটনেছ এণ্ড পুলিচ পাৰ্চনেল OC আৰু যোনবোৰ ইয়াতে প্ৰেজেণ্ট আছে সিহঁতৰ চবৰ উইটনেছ মতে যে ইয়াতে দেখা গৈছে যে হাজবেণ্ডে ই ডিজিজড লেডিজনক উইথ মেচিট মানে এইটো কৰিছে এটেক কৰিছে দাও এটা দি পেলাই তো আৰু তেখেতক স্পট ডেড পোৱা গৈছে স্পটত চ' এজ পাৰ দ্য ফিজিকেল এক্সামিনেশ্যন মই ইনকুৱেষ্টটো কৰিলোঁ এণ্ড আমি এতিয়া প্ৰিপেয়াৰ কৰি আছোঁ পষ্টমৰ্টেমক পঠোৱাৰ কাৰণে SMCH বডিটো পঠাই আছোঁ আৰু হাজবেণ্ডক অলৰেডি পুলিচে কাষ্টডিত ল'লে চ' ফাৰ্ডাৰ ইনভেষ্টিগেশ্যন উইল ফ'ল' Bharat ki ahanba spacecraft pilot Subhanshu Suklabu International Space Station da pugadaba Axiom 4 mission adu thagatpagi mamangda pangthokiba changyang amada Falcon 9 rocket booster da liquid oxygen leak oiba thengnabadagi khongset adu amuk hana jaithokre Axiom Space amasung SpaceX ki punna pangthokpa mission asi ngarang June gi tang 13 gi numidang wairam pung 5 makhaida USA gi Kennedy Space Center dagi thagatnana ba thorang tawrambani adubu thagatpagi mangoinana technical team singna Falcon 9 gi forward stage da leak adu thengnakhibani haire Subhanshu Suklana US Poland amadi Hungary gi astronaut singaloinana numit 13 ni International Space Station da leiduna tongan ba changeng sing pangthokani mission asida leibak 13 gi thijiloi singna scientific experiment humpu pangthokna ba thorang tawri masigi changeng sing asigi manungda tareti Suklana luchingani Axiom Space amasung SpaceX na technical gi asoiba leiriba sing kokonana bahonari adumoinamak hojik phawbagi oina thagatpagi anoba numit lauthokpa leitri khanganjaba ma Lakhipur West Bazar gi PHC manakta leiriba healthcare pharmacy da makhal makha ana layengi damak maming leiraba doctor ke ana layeng gadori arthritis paralysis diabetes prostate ki problem kidney da nung leiba amadi liver chauthokpana singbagi damakta Dr. N Ranjit Singh MBBS DMB DSC na sagolsen khudingi nungthil gi pung amadagi na numidang wairam pung 3 phawba layeng gadori aduga diabetes ki lamda thoidokna khang hairaba general physician Dr. Rohit Tika MBBS MD na Jumsa kaisa khudingi nungthil gi pung 2 dagi numidang wairam pung 3 phawba layeng gadori adomgi kudongchaba matungina mobile number 9612167161 number asida mangjauna booking tobinanaba Lakhipur West Bazar gi PHC manakta leiriba healthcare pharmacy gi maigitagi khangalakli Energy Healing Center Rongpurda computer gi matengna anauba madi ariba anabasingbo computer gi matengna layong khangdokpuna layengba hausare computer gi matengna makal makhagi anabasingi report lokthokpuna haksangi awatpa machal kaya menkhananaba amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupigi laina sing I watpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba
ꯈꯨꯇꯥꯡ ꯆꯤꯛꯄ spondylitis ꯐꯩ ꯆꯤꯡꯕ liver amadi ꯆꯥꯈꯥꯎꯒꯤ ꯑꯅꯥꯕ piles ꯋꯥꯈꯜꯒꯤ ꯑꯅꯥꯕ tumba ꯌꯥꯗꯕ ꯁꯣꯔ ꯆꯤꯟꯕꯒꯤ ꯂꯩꯅꯥ ꯑꯁꯤꯅꯆꯤꯡꯕ ꯂꯥꯌꯦꯡꯕ ꯌꯥꯔꯒꯅꯤ ꯂꯣꯏꯅꯅ ꯃꯇꯝ ꯁꯥꯡꯅ ꯍꯨ ꯆꯦꯟꯕ ꯍꯤꯗꯥꯛ ꯆꯥꯔꯛꯄꯗꯒꯤ ꯁꯥꯏꯗ ꯏꯐꯦꯛ ꯑꯃꯗꯤ ꯏꯗ ꯍꯨ ꯆꯦꯟꯕ ꯇꯣꯛꯁꯤꯟ ꯂꯩꯔꯛꯄ ꯏ ꯋꯥꯠꯄꯒꯤ ꯑꯅꯥꯕ ꯀꯣꯛꯇꯅꯕ ꯑꯃꯗꯤ स्टीम बाथ की खुदोंचाबा लेजरे सिलचर रोंगपुर पार्ट 2 की स्टोन क्रशर मनाक्ता लेरिबा एनर्जी हीलिंग सेंटर दा ngasimak lengsimbiragu mangjongna अपॉइंटमेंट की दमक मोबाइल नंबर 9395732456 नंबर असिदा कॉल तौबिरकना बखंगजरी Lakhipur online channel asibu yengbiriba singna paw asibu like amati share tawbiu amati hojik phawa channel asibu subscribe tawbidriba singna subscribe tawbiu aroibada maruoiba paw amukhanna Dima asawgi nupi macha Rasmita hojai sikibagi thodokta Haryana dagi mahaki marup ani police na phakre भारत के अइंगा सा लोइसंगना असम दा साबगी चांग नेमथकिरोय हाइना चक्सिलवा पिखरे हौकी बचयोलसगी मनुंगदा मणिपुर दा कोविड-19 की केस अनि थेंगनखरे कासा रामप्रसादपुर दा मते मनाव खनबगी थौदोकता रतन गी नुपी मीना सिरे अमसुंग फेल्कन 9 रॉकेट ता ऑक्सीजन लीक ओइबे थेंगनबदगी सुभांशु शुक्ला गी इंटरनेशनल स्पेस स्टेशन की खोंगसेट अमुखन जैथोखरे Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare